Break ki matungda mayam taram na okchari makataba pausing pizare. SUGNU Police Station ki manung chana LEIBA CHAJING KHUNOU gi yum AMADA mi LEITABAGI khudong chawa LOURAGA LEIKAI gi NUPA AMANA NUPI AMAGI IKAIKHUMNABA MANGHANNABA HOTNARAMBATA NATTANA HATNABA HOTNARAMBAGI THOUDOK ADUDA CHENABA mi ADUGI MATHAKTA akan action lakhot Piyu loinana fibam thina soklabi nupi asigi haujik oiriba hakchangi fibam asigi matangda chenariba Meeoi asigi imung manungi Meeoi sing tumina nation crake hiram asigi matangda mari lainaba singna logi oiba thabak sing lakhot Piyu haina victim oirabi nupi asigi apokpa huidrom deven maitaina paumi singna phongdokre Manipur Press Club ta pangthokpa pau ki mifam aduda huidrom deven makata na hai Houkhiba July 13 da mahaki machanupi ase yumda mathanta lehobani mahakti haujik thokliba irang ase matam maduda yamna kanbana maram oiraga mahaki machanupa amasung loinabi miyam punfam amada lekhe mi leitabagi khudong chaba LOURAGA LEIKAI aduda leiba thokchom chanju kauba Meeoi amana mahaki machanupi gi Ikaikhumnaba Manghannaba Hotnabaga loinana machanupi gi hakchangda katina mafam kayada thinduna hanaba honakhe machanupi na laurokpadagi miyam Tanarakuna yamna luzadaba thawong tatharamliba ado thokchom chanjuni haiba khangba ngamkhe ase gumlaba saramchat chatlaba Meeoi ase police na faduna police custody da lekre ichanupi halaba honaramliba Meeoi adugi imung manung su tumina leshin kre thaudok ase gi matangda Manipur Human Rights Commission da wakat kibasu lekre maram maduna ase gumba thaudok ase matungda amukhana thoktanaba mari leinaba singna akanba thabak lokhat piyo amade achowa para amatambiyo haina mahangna makatana phongdokhe Meeoi bamada mafam tranipan lak katina thinmangam baibsi madu kayam tam thiraba akhanno magi dum mido aduga majugum laba solame phare aduga ngasi phawda makhoi gi imung manung bari saman mayam lei machin manau mayam lei adu asuk kuiraba thani makhai pharaba si phawda e kari lege na ngasi phawba wahi ama phawba hangadaba masi yam pende masi Meeoi gi lichat nate aduna masi kumba thawdaw se iramdam ireiba asida amona thonna ningte aikoina sigma thodok si tholakpa matamda kyarak lawi amona sigma thodok si thon binu hadna adu thodok thokpo lepte adu tungdasu kyarak tholakigine habse aigi thajabani maramaduna asigumlaba thodok asi amona ireimdam asida thongum jarabdi aikoi lebak miyamna masigumba saram chatpa Meeoi sing ase chapchaba dandi chumna chinna lawna taba chapchana tabak khara di tawham thoi habse ai miyam mangda thamjaningi madugi namakta ai ngasi miyam mangda tokchara ibse